ꯊꯧꯉꯝꯕꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯀꯥꯟꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯀꯣ? ꯊꯧꯉꯝꯕꯤ, ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯅꯪ꯫ ꯃꯔꯨꯞ, ꯍꯧꯈꯤꯕꯁꯤꯡ ꯑꯗꯣ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯕꯁꯤꯗ ꯃꯗꯨ ꯈꯟꯖꯤꯜꯂꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯅꯕꯅꯤ꯫ ꯏꯃꯥꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯌꯦꯡꯅꯕ ꯇꯧꯁꯦ꯫ ꯔꯥꯖꯦꯁꯅ ꯃꯔꯨꯞ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯛ ꯑꯗꯣ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯎꯅꯕ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯀꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯅꯥꯍꯜꯒꯤ ꯅꯨꯄꯤ ꯏꯆꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯥ ꯔꯥꯖꯦꯁ, ꯍꯣꯏ, ꯀꯔꯝꯅꯕꯨ ꯀꯥꯎꯕ ꯉꯝꯂꯨꯒꯅꯤ? ꯑꯗꯨꯕꯨ ꯅꯁꯜꯒꯤ ꯋꯥꯈꯜꯗꯗꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯧꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤ꯫ ꯍꯧꯈ꯭ꯔꯕꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯋꯥꯍꯟꯅꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯨꯡꯒꯤ ꯈꯟꯁꯦ꯫ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯗꯥ ꯔꯥꯖꯦꯁꯄꯨ ꯅꯥꯏꯇꯣꯝ ꯑꯁꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ, ꯌꯥꯝꯅꯁꯨ ꯐꯩ꯫ ꯃꯉꯣꯟꯗꯁꯨ ꯗꯥ ꯔꯥꯖꯦꯁꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯅꯤ ꯑꯩꯅ꯫ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒ ꯎꯅꯅꯕ ꯁꯤꯜꯂꯛꯂꯒꯦ ꯑꯩ꯫ ꯁꯛꯈꯪꯅ ꯊꯣꯛꯎꯀꯣ ꯗꯥ ꯔꯥꯖꯦꯁ꯫ ꯔꯥꯖꯦꯁꯅ, ꯏꯆꯟ, ꯑꯩ ꯉꯝꯃꯣꯏꯀꯣ ꯃꯗꯣ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛ, ꯃꯔꯨꯞ, ꯋꯥꯊꯤ ꯇꯧꯅꯨꯕ, ꯏꯆꯟꯒ ꯑꯩꯒꯅ ꯂꯣꯏꯁꯤꯟꯗꯅ ꯂꯣꯏꯔꯕꯅꯤ, ꯆꯣꯞꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯗꯥ ꯔꯥꯖꯦꯁ, ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯁꯤꯟꯈ꯭ꯔꯕꯅꯤꯍꯦ꯫ ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯑꯁ, ꯑꯩꯗꯤꯕ, ꯍꯣꯏ, ꯍꯣꯏꯁꯦ, ꯑꯩ ꯌꯥꯔꯒꯦ ꯅꯣꯏ ꯃꯌꯥꯝꯅ ꯐꯅꯤꯅ ꯁꯤꯟꯕꯗꯣ, ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦꯁꯦ꯫ ꯁꯅꯥꯍꯜꯅ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯦꯕ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯦꯛ ꯅꯤꯡꯉꯥꯏ ꯇꯧꯔꯗꯅ꯫ ꯑꯦ, ꯑꯗꯣ ꯃꯔꯨꯞ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯅꯦ꯫ ꯔꯥꯖꯦꯁꯅ, ꯀꯩ ꯄꯥꯎꯅꯣ ꯃꯔꯨꯞ, ꯇꯝꯃꯣ꯫ ꯁꯅꯥꯍꯜꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯦ ꯉꯁꯤꯗꯩ꯫ ꯍꯌꯦꯡꯅ ꯏꯆꯥꯅꯨꯄꯥꯒ ꯏꯃꯥ ꯄꯥꯕꯨꯡꯒ ꯇꯧꯔꯒ ꯂꯥꯛꯑꯅꯤ꯫ ꯉꯁꯤꯗꯩ ꯏꯆꯟꯒ ꯑꯩꯒ ꯂꯩꯕ ꯍꯧꯔꯗꯕꯅꯦ, ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯑꯣꯏꯅ꯫ ꯔꯥꯖꯦꯁꯅ, ꯑꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯌꯨꯝꯁꯦ ꯈꯪꯅꯛ ꯍꯦꯛ ꯅꯛꯁꯤꯜꯂꯛꯏꯗ꯫ ꯁꯤꯗꯩꯗꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟ ꯌꯥꯔꯅꯤ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯁꯅꯥꯍꯜꯅ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯌꯥꯝꯃꯤꯗ ꯉꯁꯤꯗꯤ꯫ ꯀꯥꯟꯅꯁꯦ ꯃꯔꯨꯞ, ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯔꯥꯖꯦꯁꯅ, ꯆꯥꯗ꯭ꯔꯤ ꯃꯔꯨꯞ, ꯁꯤꯗ ꯄꯨꯟꯅ ꯆꯥꯔꯁꯦ꯫ ꯁꯅꯥꯍꯜꯅ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯟꯅ ꯊꯣꯡꯉꯒ ꯆꯥꯔꯨꯔꯁꯦ, ꯏꯃꯥꯒ ꯇꯧꯔꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯑꯩꯈꯣꯏ꯫ ꯔꯥꯖꯦꯁꯅ, ꯍꯣꯏꯅꯦ, ꯃꯔꯨꯞꯀꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯌꯨꯝꯗꯣ ꯈꯪꯕ ꯑꯣꯏꯅ, ꯍꯣꯏꯗ, ꯀꯥꯟꯗꯦ ꯆꯠꯅꯕ ꯇꯧꯁꯤ꯫ ꯏꯃꯥ, ꯏꯃꯥ, ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯑꯣ, ꯉꯁꯤꯗꯤ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯨꯔꯁꯤ, ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯆꯠꯂꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯔꯦ꯫ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯏꯆꯟꯅ ꯔꯥꯖꯦꯁꯀꯤ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯁꯟꯗꯦ ꯅꯨꯃꯤꯠꯇꯗꯤ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯈꯪꯍꯧꯔꯣꯏ, ꯁꯤꯗ ꯂꯥꯛꯇꯣꯏꯅꯤ꯫ ꯃꯃꯥ ꯑꯗꯨꯅ, ꯑꯩꯈꯣꯏ ꯑꯃꯁꯤꯕꯨ ꯀꯩ ꯍꯥꯏꯔꯤꯒꯦꯅꯦ? ꯁꯅꯥꯍꯜꯅ, ꯑꯁ, ꯏꯃꯥꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯃꯟꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯁꯤꯗ ꯆꯥꯛ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯡꯁꯦ ꯏꯇꯥꯎꯅ ꯌꯥꯔꯛꯄꯩꯅꯦꯃꯤ꯫ ꯃꯃꯥ ꯑꯗꯨꯁꯨ, ꯍꯥ, ꯀꯔꯤꯑꯕ? ꯏꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ, ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯔꯥꯖꯦꯁ ꯃꯃꯥ ꯃꯆꯥꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯗꯨꯅ ꯁꯟꯗꯦ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯔꯥꯖꯦꯁ ꯃꯃꯥ ꯃꯆꯥ ꯁꯅꯥꯍꯜ ꯍꯣꯏꯗ ꯆꯠꯂꯗꯨꯅ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯃꯄꯥꯕꯨꯡꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯟꯗ ꯏꯆꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯆꯟꯅ, ꯑꯦ, ꯃꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑ ꯃꯥꯜꯂꯦ, ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯀꯧꯁꯤꯟꯕ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯦꯁ ꯃꯁꯥꯗ ꯏꯊꯛ ꯊꯛꯀꯠꯄꯣꯏ ꯀꯩꯕꯣꯏ, ꯃꯔꯨꯞ,
ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯉꯨꯒꯦ. ꯁꯅꯥꯍꯜꯅ ꯍꯣꯏ ꯆꯪꯉꯨꯔꯣ ꯃꯔꯨꯞ ꯍꯥꯏꯅ ꯍꯥꯏꯔꯦ. ꯔꯥꯖꯦꯁ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯏꯆꯟꯒ ꯄꯨꯟꯅ ꯆꯪꯂꯛꯂꯦ. ꯔꯥꯖꯦꯁꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯏꯆꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯐꯝꯁꯤ ꯍꯥꯏꯔꯗꯨꯅ ꯀꯧꯁꯤꯜꯂꯤ. ꯏꯆꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯔꯥꯖꯦꯁꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ. ꯃꯍꯥꯛ ꯏꯀꯥꯏꯔꯞꯁꯨ ꯇꯧꯔꯝꯃꯤ. ꯃꯃꯥ ꯑꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯏꯕꯦꯝꯃꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯏꯆꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ, ꯏꯃꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯂꯩꯃ ꯀꯧꯋꯦ, ꯋꯥꯡꯈꯩꯗꯩꯅꯦ. ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯔꯥꯖꯦꯁ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯋꯥꯁꯔꯨꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ. ꯑꯁ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯏꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯊꯛ ꯊꯛꯀꯠꯂꯦ ꯇꯧꯔꯤꯁꯦ. ꯁꯅꯥꯍꯜꯅ ꯔꯥꯖꯦꯁ ꯊꯣꯡꯃꯜꯂꯛꯇꯕꯗꯨꯗꯗꯤ ꯔꯥꯖꯦꯁꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ. ꯃꯔꯨꯞ, ꯃꯔꯨꯞ ꯍꯥꯏꯅ. ꯁꯅꯥꯍꯜꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯔꯥꯖꯦꯁ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯕꯕꯞ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯁꯅꯥꯍꯜꯅ, ꯀꯩꯅꯣ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯗꯨꯕꯣ? ꯃꯔꯨꯞ ꯅꯪ ꯁꯤꯗꯤꯕ ꯃꯤꯅ ꯀꯩ ꯈꯟꯗꯣꯏꯅꯣ? ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯔꯨꯞ, ꯁꯣꯝꯗꯅ ꯄꯥꯈꯠꯄꯗ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ. ꯁꯅꯥꯍꯜꯅ, ꯀꯩꯗꯧ ꯄꯥꯈꯠꯂꯤꯕ? ꯃꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ ꯅꯪꯕꯣ? ꯌꯥꯔꯦ ꯂꯥꯛꯑꯣ, ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯔꯥꯖꯦꯁꯄꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ. ꯔꯥꯖꯦꯁꯇꯤ ꯂꯩꯃꯗ ꯍꯟꯅ ꯌꯦꯡꯂꯝꯗꯦ. ꯁꯅꯥꯍꯜꯒꯤ ꯃꯃꯥꯅ ꯑꯃꯨꯛ, ꯍꯩꯃꯥ, ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯆꯥꯛꯀ ꯆꯥꯕ ꯂꯣꯏꯅ ꯀꯥꯎꯔꯦ. ꯃꯌꯥꯝ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ. ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯦ. ꯔꯥꯖꯦꯁꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯂꯩꯃ ꯐꯝꯃꯤ. ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ. ꯔꯥꯖꯦꯁ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯈꯟꯈꯤ, ꯑꯩꯕꯨ ꯃꯁꯛ ꯑꯁꯦ ꯑꯝꯇꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ. ꯃꯤꯍꯨꯜꯅ ꯃꯔꯣꯟ ꯑꯃ ꯁꯨꯗꯝꯅꯦ. ꯑꯁ, ꯍꯣꯏꯗ, ꯅꯨꯄꯥꯅꯕꯨ ꯌꯦꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯂꯂꯩꯃꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯒꯗꯤ ꯂꯂꯩꯃꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ. ꯃꯍꯥꯛ ꯃꯌꯥ ꯀꯥꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯥꯖꯦꯁꯀꯤ ꯃꯇꯧ ꯑꯗꯣ ꯏꯆꯟꯒ ꯁꯅꯥꯍꯜꯒꯅ ꯍꯦꯛ ꯎꯔꯨꯔꯦ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯍꯜꯒ ꯏꯆꯟꯒ ꯌꯦꯡꯅꯔꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯔꯥꯖꯦꯁꯄꯨ ꯀꯧꯔꯛꯏ. ꯏꯇꯥꯎ, ꯏꯇꯥꯎ. ꯔꯥꯖꯦꯁ ꯁꯅꯥꯍꯜꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯌꯥ ꯀꯥꯗꯨꯅ ꯂꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯂꯣꯏꯅ ꯎꯔꯦ. ꯃꯌꯥꯝ ꯑꯗꯨ ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯂꯛꯏ. ꯑꯗꯨꯝꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯁ, ꯅꯣꯏꯁꯤꯗꯤꯕ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈꯤꯔꯝꯃꯤ. ꯁꯅꯥꯍꯜꯅ, ꯍꯩꯃꯥ, ꯉꯥꯏꯈꯣꯅꯦꯍꯦ, ꯏꯀꯥꯏꯔꯤ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ. ꯃꯈꯣꯏ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯃꯈꯣꯏ ꯃꯌꯥꯝꯅ ꯔꯥꯖꯦꯁꯀ ꯂꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯜꯂꯝꯃꯒ ꯃꯈꯣꯏꯅ ꯀꯥ ꯑꯃꯗ ꯂꯩꯔꯦ. ꯔꯥꯖꯦꯁ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯥꯖꯦꯁꯅ ꯏꯀꯥꯏꯕꯒꯨꯝ ꯂꯂꯩꯃꯁꯨ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ. ꯔꯥꯖꯦꯁꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ? ꯂꯂꯩꯃꯅ, ꯑꯩꯒꯤꯗꯤ ꯂꯂꯩꯃ ꯀꯧꯋꯦ ꯗꯗꯥ. ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯌꯥꯝꯅ ꯐꯖꯩ ꯃꯤꯡꯁꯦ. ꯃꯤꯡꯒ ꯁꯛꯀꯁꯨ ꯌꯥꯝꯅ ꯆꯥꯟꯅꯩ. ꯑꯩꯒꯤ ꯃꯤꯡꯅ ꯔꯥꯖꯦꯁ ꯀꯧꯋꯦ, ꯁꯤꯡꯖꯃꯩꯗꯩꯅꯦ. ꯏꯃꯥꯒ ꯑꯩꯒꯗꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ. ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯃꯤꯔꯣꯜꯅꯒ ꯂꯩꯖꯗꯕꯅꯦ. ꯂꯂꯩꯃꯅ ꯑꯃꯨꯛ, ꯗꯗꯥꯅ ꯄꯪꯍꯥꯏ ꯍꯥꯏꯕꯤꯔꯦ. ꯗꯗꯥꯒꯤ ꯃꯤꯡꯕꯨꯗꯤ ꯏꯆꯟꯅ ꯍꯥꯏꯕꯗꯒꯤ ꯈꯪꯖꯔꯦ. ꯗꯗꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯑꯩ ꯇꯥꯖꯔꯦ. ꯔꯥꯖꯦꯁꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯧꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯄꯣꯛꯂꯨꯗ꯭ꯔꯦ. ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯏꯆꯟꯅ ꯌꯨꯝ ꯄꯥꯟꯅꯕ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯁꯤꯟꯕꯤꯔꯤꯕꯗꯣ ꯑꯩ ꯏꯁꯥꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ. ꯇꯧꯕꯗꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯍꯥꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯤ ꯃꯊꯧ ꯇꯥꯏ. ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯗꯕꯗꯤ ꯌꯥꯗꯦ. ꯍꯥꯏꯌꯨ ꯅꯪ, ꯌꯨꯝ ꯄꯥꯜꯂꯨꯔꯕ ꯅꯨꯄꯥ, ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯀꯗꯥꯏꯐꯥꯎ ꯂꯦꯞꯄꯤꯕ ꯉꯝꯒꯗꯧꯔꯤꯕ? ꯂꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯄꯨ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯔꯨꯏ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯔꯪ ꯑꯔꯥꯛ ꯁꯦꯜꯇꯕꯨ ꯃꯤꯍꯧꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯈꯤ. ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯣ
ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕꯤ ꯑꯃꯕꯨ ꯊꯦꯡꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯊꯣꯛꯈꯤꯗꯦ꯫ ꯐꯪꯍꯧꯏ ꯆꯩꯅꯥꯗꯤ ꯏꯇꯣꯟꯅꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯐꯥꯎ ꯈꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯐꯠꯇꯕ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩ ꯅꯧꯍꯧꯅꯅ ꯈꯜꯂꯛꯈꯤ꯫ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛꯇ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯟꯅ ꯗꯗꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯕꯨ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯛꯈꯤ꯫ ꯗꯗꯥꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯑꯩ ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎ ꯆꯤꯡꯊꯔꯛꯈꯤ꯫ ꯗꯗꯥ, ꯑꯩ ꯗꯗꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯔꯥꯖꯦꯁꯅ ꯐꯔꯦꯁꯦ, ꯅꯪꯅꯁꯨ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯅꯤꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯂꯒꯦ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ꯫ ꯂꯂꯩꯃꯅ ꯊꯥꯕꯤꯔꯛꯑꯣ ꯗꯗꯥ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯦꯁꯅ ꯂꯂꯩꯃꯒꯤ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯗꯨꯅ ꯂꯂꯩꯃꯕꯨ ꯔꯥꯖꯦꯁꯀꯤ ꯍꯥꯏꯅ ꯁꯤꯡꯅꯔꯦ꯫ ꯑꯍꯜ ꯃꯁꯦꯟꯁꯨ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯩꯃꯤꯟꯅꯖꯩ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥ ꯑꯗꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯔꯥꯖꯦꯁꯀꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯐꯪꯖꯕ ꯑꯗꯨꯗꯗꯤ꯫ ꯃꯁꯨ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯔꯥꯖꯦꯁ ꯃꯇꯩ ꯃꯅꯥꯎꯅꯁꯨ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯍꯤ 8 ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯦꯁꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯤꯟ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯎ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯃꯄꯥꯕꯨꯡꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯥꯛꯑꯦ ꯄꯥꯕꯨꯡ ꯍꯥꯏꯔꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ? ꯔꯥꯖꯦꯁꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯒꯦ ꯉꯁꯤ ꯑꯦꯛꯖꯥꯝꯒꯤ? ꯂꯤꯟꯅ ꯃꯌꯥꯝ ꯄꯥꯔꯦ ꯄꯥꯕꯨꯡ꯫ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯐꯔꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯦ ꯏꯆꯥꯗꯤ꯫ ꯑꯗꯣ ꯅꯪ ꯃꯃꯥꯗ ꯆꯥꯛ ꯊꯤꯕꯤꯔꯣ ꯍꯥꯏꯔꯨꯔꯣꯆꯣ, ꯏꯆꯥ ꯑꯦꯛꯖꯥꯝ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯃꯃꯥ ꯆꯥꯛ ꯊꯤꯕꯤꯔꯣ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯄꯥꯕꯨꯡꯅ ꯑꯩ ꯑꯦꯛꯖꯥꯝ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯌꯦ꯫ ꯂꯂꯩꯃꯅ ꯍꯣꯏ ꯅꯪꯁꯨ ꯑꯦꯛꯖꯥꯝ ꯆꯠꯅꯕ ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯃꯃꯥ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦꯀꯣ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯨ ꯐꯤ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯂꯂꯩꯃꯅ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯏꯁꯨꯊꯣꯏꯕꯤ, ꯏꯁꯨꯒꯤ ꯀꯩꯀꯩ ꯍꯥꯞꯄꯛꯎꯒꯦ? ꯂꯤꯟꯅ ꯕꯣꯕꯣꯛ ꯉꯥ ꯍꯥꯞꯄꯤꯌꯣ꯫ ꯃꯕꯣꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯞꯀꯦ ꯏꯁꯨꯒꯤ ꯉꯥ ꯍꯥꯞꯇꯣꯛꯀꯦ ꯍꯥꯏꯔꯗꯨꯅ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯕꯨ ꯃꯁꯨꯒꯤ ꯍꯥꯞꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯈꯣꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯔꯥꯖꯦꯁꯅ ꯃꯆꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯤꯟꯅ ꯕꯣꯕꯣꯛ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯁꯦ ꯃꯅꯝ ꯅꯝꯕꯤꯌꯣ꯫ ꯃꯕꯣꯛ ꯑꯗꯨꯅ ꯂꯥꯛꯑꯣ ꯁꯦ ꯕꯣꯕꯣꯛ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯍꯥꯏꯔꯗꯨꯅ ꯃꯁꯨꯕꯨ ꯃꯅꯝ ꯅꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯆꯣ ꯅꯃꯥꯗꯁꯨ ꯅꯝꯍꯜꯂꯣ, ꯑꯗꯨꯒ ꯑꯦꯛꯖꯥꯝꯗꯣ ꯐꯖꯅ ꯏꯔꯝꯃꯨꯀꯣ ꯍꯣꯔꯦꯟ꯫ ꯃꯁꯨ ꯑꯗꯨꯅ ꯍꯣꯏ ꯕꯣꯕꯣꯛ ꯍꯥꯏꯔꯗꯨꯅ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯗꯨꯅ ꯃꯄꯥ ꯃꯆꯥ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯁ꯭ꯀꯨꯜ ꯐꯥꯎ ꯊꯤꯟꯕꯤꯔꯝꯂꯒ ꯃꯄꯥꯕꯨꯡꯁꯨ ꯍꯟꯈ꯭ꯔꯦ꯫ ꯂꯤꯟ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯇꯥꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯂꯤꯟ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯊꯨꯛ ꯂꯥꯎꯔꯗꯨꯅ ꯑꯣꯅꯤꯡꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯦꯛꯖꯥꯝꯁꯨ ꯍꯧꯔꯦ꯫ ꯂꯤꯟ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯑꯈꯪꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯣꯏꯔꯝꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯟꯒꯤ ꯅꯥꯀꯣꯡꯗ ꯑꯉꯥꯡ ꯃꯆꯥ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯉꯥꯡꯗꯤ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯆꯤꯛꯂꯛꯂꯝꯃꯤ꯫ ꯂꯤꯟ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯤꯌꯦ ꯃꯦꯝ, ꯑꯩ ꯀꯤꯌꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯦꯝ ꯂꯤꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫
ꯃꯈꯣꯏꯒꯤ ꯃꯦꯝ ꯑꯗꯨꯅ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯔꯗꯨꯅ ꯂꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯤꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒꯗꯤ ꯂꯤꯟꯗꯣ ꯃꯈꯣꯟ ꯑꯅꯤ ꯑꯍꯨꯝ ꯐꯥꯏꯔꯗꯨꯅ ꯑꯩꯒꯤ ꯍꯥꯏꯅ ꯁꯣꯜꯂꯒ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯣ ꯀꯤꯔꯗꯨꯅ ꯀꯥꯏꯗꯅ ꯆꯦꯟꯊꯣꯛꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯦꯝ ꯑꯗꯨꯅ ꯂꯤꯟꯕꯨ ꯃꯃꯥꯏꯗ ꯅꯥꯜꯂꯗꯨꯅ ꯂꯤꯟ ꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯤꯟ ꯈꯪꯍꯧꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯜꯂꯛꯂꯗꯨꯅ ꯇꯦꯕꯜꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯂꯣꯏꯅ ꯇꯨꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯃꯦꯝ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯀꯤꯃꯟꯕꯗꯒꯤ ꯆꯦꯟꯊꯣꯛꯂꯗꯨꯅ ꯑꯣꯖꯥ ꯑꯇꯩꯁꯤꯡꯗꯁꯨ ꯇꯝꯅꯔꯦ ꯑꯗꯨꯝꯅ ꯇꯝꯕꯗꯒꯤ ꯂꯤꯟꯅ ꯂꯩꯍꯧꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯪꯂꯝꯃꯤ ꯑꯗꯨꯒꯗꯤ ꯂꯤꯟꯗꯣ ꯃꯇꯣꯟꯗ ꯀꯞꯇꯨꯅ ꯂꯩꯔꯝꯈꯤ ꯂꯤꯟꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯄꯝꯕꯤꯔꯒ ꯑꯣꯖꯥꯁꯤꯡꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯇꯩꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯊꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯤꯟ ꯑꯣꯖꯥ ꯈꯔꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯗꯨꯅ ꯀꯧꯈ꯭ꯔꯦ ꯂꯤꯟ ꯅꯥꯍꯦꯔꯒ ꯃꯁꯥ ꯅꯤꯛꯅ ꯇꯨꯝꯃꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯦꯁ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯂꯤꯟ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯁꯦ ꯄꯥꯕꯨꯡꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯂꯤꯟ ꯈꯪꯀꯞ ꯍꯦꯛ ꯀꯞꯄꯛꯏ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯂꯥꯏ ꯑꯣꯛꯅꯕꯒꯨꯝꯕꯁꯨ ꯃꯥꯜꯂꯦ ꯃꯥꯏꯕꯒꯨꯝꯕ ꯑꯃ ꯀꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯥꯔ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯗꯅ ꯃꯥꯏꯕ ꯑꯃ ꯀꯧꯅꯕ ꯇꯧꯁꯦ ꯀꯅꯥꯅꯣ ꯑꯃꯇ ꯃꯥꯏꯕ ꯂꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯂꯩꯔꯛ ꯑꯁꯤꯗ ꯃꯥꯏꯕ ꯇꯈꯦꯜꯑꯅ ꯑꯃ ꯂꯩꯕꯅꯦ ꯃꯥꯗꯣ ꯑꯝꯇ ꯂꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯑꯣꯖꯥ ꯑꯃꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯃꯥꯏꯕꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯤꯟ ꯂꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯃꯁꯥ ꯅꯤꯛꯂꯗꯨꯅ ꯂꯩꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯤꯟꯒꯤ ꯃꯤꯍꯨꯜ ꯌꯦꯡꯂꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯂꯤꯟꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ ꯑꯗꯨꯒꯗꯤ ꯂꯤꯟꯗꯣ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯄꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯇꯨꯝꯈꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁ ꯄꯥꯈꯠꯅ ꯂꯤꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯑꯉꯥꯡ ꯑꯁꯦ ꯉꯥꯛ ꯄꯣꯊꯥꯍꯟꯁꯦ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯃꯥꯏꯕꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥ ꯑꯁꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏꯀꯣ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯑꯉꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯗꯧꯔꯤ ꯑꯉꯥꯡ ꯑꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯤꯗ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯗꯨꯅ ꯊꯝꯕꯤꯌꯨ ꯊꯧ ꯑꯃ ꯇꯧꯔꯒ ꯐꯒꯅꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨꯗ ꯔꯥꯖꯦꯁꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯆꯥꯕꯨ ꯐꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯧ ꯑꯁꯤ ꯇꯧꯕꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯆꯪꯒꯅꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯅꯨꯃꯤꯠ 8 ꯆꯨꯞꯅ ꯅꯨꯡꯁꯥꯗ ꯌꯥꯏꯒꯗꯕꯅꯤ ꯅꯨꯃꯤꯠ 8 ꯁꯨꯕꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯧꯒꯗꯕꯅꯤ ꯊꯧ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯑꯣꯖꯥꯗ ꯁꯤꯟꯅꯖꯔꯛꯂꯒꯦ ꯍꯣꯔꯦꯟꯃꯛ ꯍꯥꯏꯅ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯃꯃꯥ ꯑꯃꯗꯤ ꯂꯂꯩꯃꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯕꯣꯛ ꯑꯃꯗꯤ ꯂꯂꯩꯃ ꯀꯞꯂꯝꯃꯤ ꯃꯕꯣꯛ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯏꯃꯧ ꯐꯪꯉꯦ ꯂꯥꯏ ꯇꯤꯟꯒꯤ ꯍꯥꯛꯇꯛꯇ ꯂꯩꯈꯤꯗꯦ ꯏꯁꯨꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯒꯦ ꯈꯜꯂꯕ ꯃꯗꯨ ꯌꯥꯗꯦ ꯂꯧꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯂꯝꯃꯤ ꯔꯥꯖꯦꯁꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯏꯃꯥꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯦꯁ ꯁꯨꯃꯥꯡꯗ ꯐꯝꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯔꯥꯖꯦꯁꯅ ꯉꯁꯥꯏ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯇꯨꯃꯤꯟꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡ ꯑꯗꯨꯅ ꯊꯣꯝꯈꯤ ꯑꯗꯨꯝꯅ ꯊꯣꯝꯕ ꯑꯗꯨꯗꯗꯤ ꯍꯧꯗꯣꯡ ꯑꯗꯣ ꯅꯨꯡꯗꯨꯅ ꯃꯀꯣꯛꯇ ꯄꯥꯜꯂꯗꯨꯅ ꯁꯤꯔꯦ ꯑꯁꯤꯕ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅ ꯕꯕꯞ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯔꯦ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯃꯤꯠ 8 ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ
ꯔꯥꯖꯦꯁꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯁ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯉꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯤꯟꯗꯤ ꯋꯥ ꯃꯆꯤꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯏ꯫ ꯂꯤꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯋꯥꯈꯜ ꯏꯃꯛ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯂꯩꯃ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯂꯩꯃꯅ "ꯏꯆꯥꯊꯣꯏꯕꯤ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯤꯟ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ "ꯏꯆꯥꯊꯣꯏꯕꯤ, ꯃꯃꯥꯅ ꯀꯧꯔꯤꯁꯤ ꯈꯨꯝꯃꯨꯗꯅ." ꯃꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯤꯟ ꯃꯄꯥꯗ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯀꯣꯜꯂꯛꯄ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁꯁꯨ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯔꯥꯖꯦꯁꯅ "ꯏꯆꯥꯊꯣꯏꯕꯤ, ꯁꯦ ꯇꯨꯝꯃꯁꯤꯁꯦ, ꯏꯆꯥ ꯋꯥꯔꯝꯃꯅꯤ" ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯇꯨꯝꯃꯁꯤ ꯍꯥꯏꯔꯗꯨꯅ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯄꯨꯡ 12 ꯇꯥꯕ ꯑꯗꯥꯏꯗ ꯂꯂꯩꯃ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ "ꯗꯗꯥ, ꯗꯗꯥ, ꯏꯆꯥꯊꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯦ." ꯔꯥꯖꯦꯁꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ "ꯀꯔꯤ ꯍꯥꯏꯕ?" ꯍꯥꯏꯔꯗꯨꯅ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯕꯨꯁꯨ ꯍꯧꯗꯣꯛꯂꯦ꯫ ꯔꯥꯖꯦꯁꯀ ꯃꯈꯣꯏ ꯄꯨꯟꯅ ꯂꯤꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯃꯄꯥꯟꯗ ꯐꯧꯊꯣꯛꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯝꯅ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯂꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯂꯩꯃ ꯇꯞꯅ ꯀꯞꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ꯫ ꯔꯥꯖꯦꯁ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯊꯤꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯞꯅ "ꯂꯤꯟ, ꯂꯤꯟ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯃꯆꯥꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯣ ꯂꯤꯡꯉꯛꯏ꯫ ꯔꯥꯖꯦꯁ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯎꯄꯨ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯣ ꯅꯤꯛꯇꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯗꯤ "ꯏꯃꯥ, ꯂꯂꯩꯃ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯂꯩꯃꯒ ꯃꯃꯥꯒꯁꯨ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯅꯤꯛꯂꯤꯕ ꯎꯄꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯀꯤꯅ ꯀꯤꯅ ꯎꯄꯨ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯝꯅ ꯌꯥꯎꯔꯝꯕ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁꯅ ꯃꯆꯥꯕꯨ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯀꯣꯜꯂꯗꯨꯅ ꯀꯞꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤ ꯃꯇꯧꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯂꯤꯟꯅ ꯃꯌꯥꯝ ꯀꯞꯅꯔꯤꯕ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ "ꯌꯥꯔꯦ, ꯈꯔ ꯀꯞꯄꯗꯤ, ꯑꯩ ꯇꯨꯝꯅꯤꯡꯉꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯀꯞꯄ ꯇꯣꯛꯅꯔꯗꯨꯅ ꯃꯆꯥꯕꯨ ꯇꯨꯝꯍꯜꯂꯦ꯫ ꯂꯂꯩꯃꯅ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯣꯏꯅ ꯑꯣꯛꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯔꯤꯁꯨ ꯆꯠꯊꯣꯛꯇꯕꯤꯗ ꯃꯆꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯒ ꯂꯂꯩꯃꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛꯈꯨꯝꯗ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯂꯕꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯂꯩꯃꯅ "ꯗꯗꯥ, ꯗꯗꯥ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯂꯩꯃꯁꯨ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯂꯩꯃꯅ "ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯃꯃꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯣꯔꯦꯀꯣ" ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯨꯝ ꯊꯥꯛꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯗꯨꯅ ꯂꯂꯩꯃꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯂꯂꯩꯃꯅ "ꯏꯆꯥꯊꯣꯏꯕꯤ" ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯄꯝꯒꯦ ꯇꯧꯔꯨꯕꯗꯗꯤ ꯂꯤꯟꯅ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯈꯣꯟꯖꯩ ꯑꯃꯅ ꯀꯟꯅ ꯊꯣꯝꯃꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯣꯝꯃꯛꯄ ꯑꯗꯨꯗꯗꯤ ꯂꯂꯩꯃ "ꯏꯃꯥ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕꯗꯣ ꯇꯥꯕꯗꯗꯤ ꯃꯃꯥ ꯑꯃꯗꯤ ꯔꯥꯖꯦꯁ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯆꯥꯛꯈꯨꯝꯗ꯫ ꯂꯂꯩꯃ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯒꯤ ꯏ ꯈꯔ ꯇꯥꯔꯛꯈꯤ꯫ ꯏ ꯑꯗꯨ ꯎꯕꯗ ꯔꯥꯖꯦꯁꯅ "ꯂꯂꯩꯃ, ꯀꯩꯗꯧꯔꯒꯦꯁꯦ? ꯀꯃꯥꯏ ꯇꯧꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯂꯩꯃꯅ "ꯏꯆꯥꯊꯣꯏꯕꯤꯅ ꯈꯪꯍꯧꯗꯅ ꯈꯣꯟꯖꯩꯅ ꯊꯣꯝꯃꯛꯄꯅꯦ ꯗꯗꯥ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯂꯤꯟꯗꯣ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯒ ꯈꯣꯟꯖꯩ ꯑꯗꯨ ꯈꯨꯜꯂꯒ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯊꯣꯝꯒꯦ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯔꯥꯖꯦꯁꯅ ꯂꯤꯟꯗꯒꯤ ꯈꯣꯟꯖꯩ ꯑꯗꯣ
ꯃꯨꯜꯂꯒ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯂꯤꯟꯗꯣ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯄꯥꯕꯨꯡ ꯅꯥꯏꯌꯦ ꯍꯥꯏꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦ ꯏꯃꯧꯁꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ, ꯍꯤꯗꯥꯛ ꯀꯩꯒꯤꯅꯣ ꯈꯔ ꯑꯝꯇ ꯍꯥꯟꯅ ꯍꯥꯞꯅꯕ ꯇꯧꯁꯦ ꯍꯥꯏꯔꯗꯨꯅ ꯂꯂꯩꯃꯕꯨ ꯔꯥꯖꯦꯁꯅ ꯃꯀꯣꯛꯇ ꯁꯣꯛꯂꯤꯕ ꯑꯗꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯥꯖꯦꯁꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯂꯧꯔꯨꯔꯗꯨꯅ ꯑꯍꯤꯡꯗ ꯊꯧ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯔꯥꯖꯦꯁ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯗꯨꯅ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡ 12 ꯇꯥꯒꯗꯕ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 10 ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯊꯧ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯨꯃꯥꯡꯗ ꯄꯨꯟꯅ ꯐꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯛꯀꯅꯤ, ꯅꯈꯣꯏ ꯂꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯩꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯑꯗꯨ ꯅꯊꯃꯣꯏꯅꯨꯡꯗ ꯁꯣꯟꯖꯧ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯑꯗꯨꯕꯨ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯑꯗꯨꯕꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯊꯃꯣꯏꯅꯨꯡꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯂꯣꯏꯔꯛꯂꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯃꯤꯠ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯂꯤꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯂꯩꯃꯅ ꯏꯃꯥ ꯗꯗꯥ ꯏꯆꯥꯊꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯨꯡꯗ ꯂꯩ, ꯅꯤꯡꯊꯤꯅ ꯐꯖꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯁꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯂꯂꯩꯃꯒ ꯔꯥꯖꯦꯁꯀ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯂꯩꯃ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯗꯥ ꯂꯩꯕꯁꯨ ꯎꯗꯦꯅꯦ꯫ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯃꯅꯤꯡꯗꯒ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯁꯦ ꯍꯥꯏꯔꯗꯨꯅ ꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯒꯗꯤ ꯂꯂꯩꯃꯒꯤ ꯃꯈꯣꯡꯗ ꯈꯪꯍꯧꯗꯅ ꯀꯥꯡꯒ ꯃꯈꯥꯗꯒꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯐꯥꯔꯛꯄ ꯑꯗꯨꯗꯗꯤ ꯂꯂꯩꯃꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯀꯥꯡꯒ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯈꯤ꯫ ꯃꯆꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ ꯀꯥꯡꯒ ꯃꯈꯥꯗꯒꯤ꯫ ꯑꯗꯨꯒꯗꯤ ꯂꯤꯟꯗꯣ ꯃꯈꯣꯜ 2-3 ꯊꯣꯛꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯂꯤꯟꯕꯨ ꯅꯝꯗꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯥꯗꯨꯅ ꯊꯝꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯥꯗꯨꯅ ꯉꯥꯛ ꯊꯝꯃꯨ, ꯑꯩ ꯊꯧ ꯇꯧꯕ ꯍꯧꯔꯒꯦ ꯍꯥꯏꯔꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯎꯕꯗ ꯂꯤꯟ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯁꯔꯨ ꯑꯗꯨꯕꯨ ꯃꯩ ꯆꯨꯈꯠꯄ ꯍꯧꯔꯛꯏ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗꯒꯤ ꯂꯤꯟ ꯂꯥꯎꯕꯗ ꯅꯠꯇꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯝꯃꯤ꯫ ꯃꯩ ꯁꯨꯝ ꯆꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯂꯤꯟꯁꯨ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯤꯟꯕꯨ ꯄꯥꯈꯠꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ, ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ, ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯏꯕꯨꯡꯉꯣ ꯁꯦ ꯁꯔꯨ ꯄꯣꯂꯥꯡ ꯆꯥꯛꯈꯤꯕꯒꯤ ꯎꯠ ꯑꯁꯦ ꯍꯌꯦꯡ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯊꯥꯗꯈꯣ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯔꯥꯖꯦꯁꯁꯨ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯔꯗꯨꯅ ꯎꯠ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯤꯟꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯥꯖꯦꯁꯅ ꯎꯠ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯟ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯅꯣꯛꯅ ꯈꯦꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯧꯉꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ꯫